Pam thong lon bagi khongjang khudak ta handok piyo MTU Black ta petrol liter da lupa chama gu kuntra fawba yona khrei Pawasi ngarang ong thilfong ki ba pandam pawse dagi lokhot sevane Manipur da lariba oil pump dealer sing na numit humni pam thong lon bagi firep lau khiba dagi Black ta thaw yoliba sing na petrol liter amada lupa chama gu kun dagi lupa chama ga nifu fawba duga diesel na lupa chama ga tara dagi na chama ga kuntra fawba yon ba thengna re Loina na black ta thaw yon bagi masing su khangyen hengat pamiyam na una kheng panba yabadi ngahan hotel Nirmala da All Manipur Dealers of Petrol Pump ge emergency meeting pangthok tu na ngarang dagi hauna numit humni fawba pam sing thonglo na ba phirep lau khibane Manipur da leriba oil pump dealer sing na pam sing thonglon bagi khongthang ama chathari ba se haujik leibak miyam gi awana ama de tangdu leita da ba lan ga mana ba saktam ama miyam na mayok nari ba si yenglaga khudak ta handok pi wai na Mitai Tribe Union ki Cherola mana appeal tawrak le Cherola sin hai lana siga mari laina bang asokapan emergency service mahi tamliba school langang sing nong magi sarata liba ima ibel sing tangai fadana changba essential item sing maya masi oil pump da mapan tang laga chana riba ngaktan ne pumna mag asigi khanbi raga oil pump thonglon biga no kana gumba sakti leiba masing yam laba la lolup amade CSO kaya na puba thangba ngamloidaba selgi amadi thawgi demand kaya su leptana toksin bana chingba sesu Yariba makai khantaraga tawbiyo Miyamgi oiriba phibam asida oil pump gi dealer business tawriba singa leiba khunai gi thabak thodang kaya tawriba nupa amane nupi gi lup singa amana amage interest khangna khongthang lobiyo haina MTU na phongdorok le tha mapan hena satharak laba lan asina leiba asigi miyamgi senmet londa chawba ama piduna lakle loan lawruraga oil pump singhang luba factory industry macha macha tawruba business sector sing sendong phangbadi laidadana Sele phawba puthabagi phibam da leire masigi mathakta tongan ba tax makhal kaya laure national highway sing phawduru lakpa matamda singda su la lawrup kaya ge illegal tax kaya su laure national highway na Manipur da yoliba pochai singi mamal leple business without law saina chathari ba lamdam sigi business tawriba singa oil pump dealer singa khena ba lei haiba si miyam na khange laingang na lawba fix oina lakpa rate singi tax wang na lawriba sing Lan manung asida de compensation pigadavane masipum na magasi mayok na duna pam chalai re business tawriba made sel gi demand tawriba isilinaw singi marakta wakhal tamina ba made aikhoi masel gi marakta amana amabu support tawna ba change laingang na sulan manung da economic crisis mayok na duna lamdam asida business sector sing da thada khiba loan gi senpham sing ase kokpi yo loina na tongan ba tax sing asisu lokthok pi yo oiriba phibam sing ase punna wakhal tamina raga chatmina ba mathau tai Amana magi lairiba phibam khangnadana miyamgi interest yengdana hektamak angam ba firep launaba sidi tawbigan uhaina su Cherola sina haire